Chandi chatpising asigi makhada yauriba symbol sing asina kari taklibano gas cylinder gi mathakta asumna thariba asi karigino train singi maning thangba sarukta yauriba X ki symbol asina kari khangalibano water bottle singda thariba expiry date asi tasengbadi maduda yauriba ising adugi natte asigumlaba interesting oiba fake sing asigi damakta channel asibu subscribe tawbiyu. Fake number 1 India gi Ahanba underwater metro asi Kolkata da lay masi East West Metro Corridor gi saruk amani aduga masina Hooghly River gi makhada seli metro tunnel asi 520 meter sangba Howrah Maidan amadi Esplanade ki maraktani aduga masi 2024 gi 6 March da Ahanba oina haudokhi masigi construction asina 2017 da haukibani. Fake number 2 Aikhoigi yumda sijinnariba gas cylinder sing asigi mathakta asumna ABCD haina thariba asi karigino haiba aikhoi ayambana khangnade adubu masi khangbada yamna maru oi masida thariba mayek sing asina gas cylinder adugi expiry date taklibani karigumba masida A haina tharamlabadi January dagina March phauba sijinnaba yagani B tharamlabadi April dagi June phauba sijinnaba yagani C tharamlabadi July dagi September phauba sijinnaba yagani aduga D tharamlagana October dagi December phauba sijinnaba yagani haibani asigumba English letter sing asigi matungda digit anigi masing sing asina sahi taklibani khudam oina D25 tharamlabadi 2025 ki October dagi December phauba sijinnaba yai haiba taklibani haiba matam sing asidagi hendokhrabadi khudong thiningai oi. Fake number 3 karigidamakta hospital singda plus sign hablibano hospital singda habliba plus sign asi Red Cross emblem ni masi protection symbol ama oina 1864 da Geneva Convention na establish tawkhibani masina medical personnel sing amadi vehicle sing neutral oina launaba amadi makhoida khudong thiba thoktanaba masak taklibani symbol asi hospital singda ambulance singda clinic singda amadi atopa medical facility singda sijinnai masina makhoigi protective status khanghali plus sign natraga Red Cross emblem asi medical service singi oina international oina sak khanglaba emblem ni masibu international law na protect tawi. Fake number 4 Miyoi amana kayam sangna tumdana leiba ngambagi haiba adom khangbibra 1964 da Randy Gardner kauba Miyoi amana Numit 13 ni hena haibadi 264.4 hours tumdana leikhi asumna mahangna Guinness World Records thamki adubu haiba thawong asi 1997 dagi athingba thamkhre maramdi asumna matam sangna tumdana leiba asina health problem kaya lakhalli Randy Gardner haiba Miyoi asina record asi thambada masagi chahi 37 khakta sukhi mahak asi American amani mahakna matam sangna tumdaba asina wakhal nungai handaba kauganba hallucination asina singba thokhi masigi category asi thingjindringai mamangda 1986 da Robert McDonald kauba Miyoi amana numit 30 mu haibadi 453 hours tumdana leiduna record thamki. Fake number 5 aikhoina sijinnariba chandi chatpi sing asigi makhada yauriba symbol sing asina kari taklibano Indian coin sing asigi makhada yauriba symbol sing asina coin adu kadaidagi puthorakpano haiba taklibani chandi chatpi adugi makhada yauriba symbol aduna karigumba star oirabadi madu Hyderabad dagi puthorakpani symbol adu dot oiragana madu Noida dagi puthorakpani symbol adu diamond oiragana Mumbai dagi puthorakpani aduga karigumba symbol amata leiramdrabadi chandi chatpi adu Kolkata dagi puthorakpani haiba taklibani. Fake number 6
water bottle singda thariba expiry date asi aikhoi ayambana maduda yauriba ising adugi expiry date ni haina khanai adubu tasengbamakti madu natte water bottle singda yauriba expiry date asi bottle adugi ni maduda yauriba ising adugi natte karigumba expire oiraba bottle da yauba ising thalurabadi maduna plastic bottle adudagi phattaba chemical kaya aikhoi gi hakchangda changkhiduna khudong thiningai oihalli. Fact number 7 exam tawringai manungda ising thakpa asina exam aduda aikhoi gi performance 5% hengathalli. Masi exam tawringai manungda ising thaktaba student singa changdamnabadani. Masigi maramdi ising thakpa asina aikhoi gi ningsingbagi chang helhalli pungning changba helhalli amadi aikhoi gi pungning wakhalda exam adugi anxiety amadi stress asina chingba leiramba sing adu manghan khiduna exam aduda aikhoi gi performance hengathalli. Fact number 8 train singi maning thangba sarukta yauriba x ki symbol asina kari taklibano symbol asina train adugi aroiba vehicle board ni haiba khanghalli karigumba x ki symbol asi yaudana train amana station lanthokhrabadi course adu tongan bani haiba ulli x ki symbol asi yauna train ama thaukrabadi train adu mapung phana station lanthokre haiba khanghalli. Masigi matengna railway official singna numidangi matamda natraga sengna udaba matamda train adugi course amata maningda lehaudre haibasi irai laina khangba ngami karigumba symbol asi yaudragana emergency natraga course adu tonganba amani haiba khanghalli. Fact number 9 chahi 35 surabi nupi macha amana body heat na chalaiba flashlight ama puthokhi. Masi chahi 32 dagi 53 phawgi manungda leiba chhatra singi online competition amada utkibani. Masigi damak mahangna $25,000 ki scholarship phangki. Battery free oiba hollow flashlight puthokhiba nupi macha asi en makosinski kauba Canadian amani. Body hina chalaiba flashlight asi masibu sizinariba Miyoi adugi khud amadi akoibada leiriba nungsit anigi marakta leiriba temperature difference adu peltier tiles ki matengna electricity da onthokpani. Masida flashlight asina thermoelectric effect sizinai. Masi temperature difference adu electric voltage da onthokpagi principle aduni. Makosinski na sizinnakiba peltier tiles asi thermoelectric device amani. Masina side ama maisa phanghanba amadi atopa side ama inghanba matamda electricity puthokpa ngami. Fact number 10 aikhoina sorok singda asigumba light macha macha sing leiba thengnagani. Makhoi sing asi road stud kawi. Asigumba road stud sing soroki mataida thamliba asi driver singda guide tongnaba amadi safety oinabani. Masina maruoina numidangi matam natraga bad weather gi matamda soroki boundary ni haiba khanghalli. Makhoi sing asina soroki matai ni haiba driver singda khanghanduna accident thokpagi chang hanthali. Tongan tonganba machugi road stud singna driver singda guidance point khanghalli. Blue stud na emergency area ni haiba khanghalli aduga red stud na chatpa yadaba area ni haiba tai.